ngasi aikhoina hinglibasi COVID-19 hairiba laichatchina aikhoigi punshirolsi 180 degree yauna mathak makha onthoknarakpagi fibam tangkaktudani Prithibi hairiba grahasida khundariba apunba mioiba masing 7.8 billion sigi ayamba sarukti magi sarkargi yathang tunginduna hidak leitriba leina sina naraktanawa amasung sandokpa lakshinnabagi pandamda yumdagi hendoktana lanpha amamamgum hingba tamnari asigum handakki juri thikraba laichat sibu layeng bangamle Prithibi pumbagi oina lakshan bangamle adana su khallasi aikhoigi mahousagi punsi dumak chap manana halakhigadra haiba wahang sini aikhoigi lanaigi punsida kari karamba ahongbasing khongdarakadauri matungda thorakpa yaba atopa laichat singdagi cheksilibani yadana aikhoigi leingakliba sarkar singsina kari karamba anouba chatna kanglon niyom niti sing chalairakpa yari haibadu ngasigi tangkaksidagi khangminasi ahanba oina lanaigi punsi lanaigi ningtamba haibasida achauba ahongba ama lakpa yai hojiki oiriba fibamsigi oinadi mafam ayamada camera thetuna natraga makhal mathel kayagi atopa jantrasing sizinaduna nagrik singi mathakta kupna yengsinba haibasina laichat sibu lakshinnaba hotnabada achauba tengbang ama oiri khudam oina hojik China na makhoigi nagarik singda akhanaba mobile app sizinnahalliba ukhiba migi masak khangjal hoba ngamba camera sing pakshanna pansalakliba changlu mafam jaga ayamada masa gi hakchangi temperature report hana thorakliba nakal amarom de Israel ladi terrorist thengnabada makhoigi mari makhong libada sizinnagadaba counter terrorist cyber tracking technology hariba technology sifa praja singi mathakta sizinnabada Israel security agency na ayaba pikhrabani asigum krak laksin ma khongthang simakti pukning thogat te haina Israel parliament nadi yaningdabu fongdogli hojik aikoi lai thoktuna natraga nachungdana leibagi matamdu natre pumnamak se khangjal hoba amasung sem sa hobana ikanda kanarakani bhamna sagat minasi aikhoigi laingangna khudang sdaida biometric bracelet amamam gharigum sidaba yaro yedana anouba kanglon ama chalairakle yedana khallasi asiguma makhoigi khutlaisina nang aigi haksang si inglibra saribra nang aigi mihunsi kanna chonglibra tapna chonglibra changchat amada chonglibra haibna chingbasi pung kunmari senaduna talaigani asigumba hakselgi maru oibe ingit singsi khanglabani nang aise naraktringi mamangdigi hongna narakkadawre haibasi faw makhoina di mangjauna khangba ngamgadawri masida sunatuna aikhoina kanagida chatlui kanaga wari sanaki haibana jingmasingsi khanglabani laina laichat ama lakshinbada achauba tengbang amabudi oigani adubu aikhoina film ama yengma matamda aikhoigi hakchangi aying asada kari ahongba lairaki aikhoigi bp da kari ahongba laigali heart rate na karamna honglaki haibana jingmasingsi khangba ngamba khulai sinadi system sinadi nang aina karamba phagi da nokali karina aikhoibu kafan mangami karina aikhoibu sauhan mangami haibana jingba I paw singsi faw laingak da khanghan ki boy thoki asiguma camera mamangdagi hendokpa yaroi haibaga pangkhak oigadaba punsi mahingsida privacy isagi lanaigi oiba punsi lanaigi oiba matam ningtamba haibasigi arthada achauba ohongba amadi lakpa yana leiri leingak amasung prajasingi marakta achauba ungkhatnaba amadi soidana laklani haibada haimanbadi thoklaroi nakal amaromdana handaki laichat sidagi phahauba para ama oina aikhoina toina sok paiba asigumba laichat ama busu sandokpada tengbang mangamba pochak ama hanthanbagi pandamda touch screen phone sing sava hantharaktuna machine vision interfaces natraga voice interfaces aidi khonjel gi yathangna mathau to wangamba device singna mahut silakpasu yari haibani chaukat palaibak singi hidak langthak safam singda AI sing paktak na sizinaba hounanaba hotnarakani
ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯌꯥꯡꯁꯤꯜꯍꯟꯕꯇ ꯅꯠꯇꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯕ ꯐꯤꯚꯝꯁꯤꯗꯩꯗꯗꯤ ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯅꯤ꯫ Artificial Intelligence ꯑꯁꯝꯕꯤꯗ AI ꯍꯥꯏꯕꯁꯤ Natural Intelligence ꯍꯥꯏꯕꯗꯤ ꯁꯥ ꯉꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯁꯥꯒꯣꯟꯅꯔꯛꯂꯕ ꯕꯨꯙꯤ ꯂꯧꯁꯤꯡꯁꯤ ꯅꯠꯇꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯦꯁꯤꯟꯁꯤꯡꯒꯤ ꯑꯣꯏꯕ ꯕꯨꯙꯤ ꯂꯧꯁꯤꯡꯗꯨꯕꯨ ꯈꯪꯅꯩ꯫ ꯑꯇꯣꯞꯄ ꯂꯣꯟꯗ ꯍꯥꯏꯔꯒꯅ external data ꯑꯃꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯁꯟꯗꯣꯛꯅ ꯍꯥꯏꯕ ꯇꯥꯛꯄ ꯉꯝꯕ, data ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯁꯤꯜꯍꯧꯕ ꯉꯝꯕ, ꯇꯝꯁꯤꯜꯍꯧꯔꯕ ꯕꯤꯗ꯭ꯌꯥꯁꯤꯡꯗꯣ ꯑꯃꯨꯛ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯃꯦꯁꯤꯟ ꯅꯠꯇ꯭ꯔꯒ ꯁꯤꯁꯇꯦꯝ ꯑꯗꯨꯕꯨ AI ꯍꯥꯏꯅ ꯈꯪꯅꯩ꯫ This is historical to be the first robot in the world to be recognized with a citizenship. ꯂꯥꯏꯆꯠꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯡꯂꯒꯗꯕ ꯑꯑꯣꯟꯕ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯇꯥꯡꯀꯛꯁꯤꯗ ꯌꯣꯟꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯄꯣꯠꯆꯩ ꯌꯣꯟꯕ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯊꯤꯡꯕꯅꯆꯤꯡꯕ ꯀꯌా ꯂꯥꯛꯄ ꯃꯔꯝꯅ ꯄꯣꯠꯌꯣꯟ ꯁꯦꯟꯗꯥꯟ ꯂꯦꯞꯅꯤꯡꯗꯕ ꯀꯔꯕꯥꯔ ꯋꯥꯂꯥ ꯑꯌꯥꯝꯕ ꯑꯣꯟꯂꯥꯏꯟ ꯁꯔꯚꯤꯁꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯅꯔꯛꯀꯅꯤ꯫ ꯑꯣꯟꯂꯥꯏꯟ ꯁꯣꯄꯤꯡ ꯈꯪꯗꯕ ꯃꯤꯑꯣꯏ ꯄꯥꯛ ꯂꯩꯁꯤꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯆꯩꯔꯛꯁꯤꯗꯩꯗ ꯃꯔꯨꯞ ꯃꯄꯥꯡ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ, ꯀꯣꯏꯃꯤꯟ ꯂꯥꯡꯃꯤꯟꯅꯕ, ꯁꯪꯒꯨ ꯆꯣꯡꯂꯨꯞ ꯄꯨꯟꯕꯁꯤꯗꯁꯨ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯊꯝꯂꯛꯄ ꯅꯠꯇ꯭ꯔꯒ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯛꯄ ꯃꯔꯝꯅ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯁ꯭ꯃꯥꯔꯠꯐꯣꯟꯒ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡ ꯑꯃꯗ ꯅꯛꯁꯤꯟꯅꯔꯛꯀꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯛꯊꯦꯡꯅꯗ꯭ꯔꯃꯛꯁꯨ ꯃꯥꯏꯊꯣꯡ ꯎꯅꯍꯟꯗꯨꯅ ꯁꯪꯒꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯣꯏꯊꯣꯛꯍꯜꯂꯤꯕ ꯖꯨꯝꯗꯒꯤ ꯍꯧꯔꯒ ꯒꯨꯒꯜ, ꯑꯦꯄꯜ, ꯐꯦꯁꯕꯨꯛꯅꯆꯤꯡꯕ ꯀꯝꯄꯅꯤꯁꯤꯡꯁꯤꯗꯤ ꯃꯐꯝ ꯑꯃ ꯈꯪꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯍꯜꯂꯛꯀꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯌꯥꯝꯕꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯃꯤꯟꯅꯕꯗ ꯐꯣꯡꯗꯣꯛꯅꯗ꯭ꯔꯒꯁꯨ ꯃꯃꯣꯟꯗ ꯑꯀꯤꯕ ꯐꯥꯎꯅꯔꯛꯄ ꯃꯔꯝꯅ ꯂꯩꯕꯥꯛ ꯑꯌꯥꯝꯕꯅ ꯌꯥꯔꯤꯃꯈꯩ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯐꯒꯠꯍꯟꯗꯨꯅ ꯃꯁꯥꯒꯤ ꯁꯛꯇꯤ ꯃꯅꯨꯡꯗ ꯍꯤꯡꯖꯕ ꯍꯥꯏꯕ ꯑꯅꯧꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯅ ꯈꯨꯠꯀꯥꯞꯄꯤ ꯀꯥꯞꯇꯨꯅ ꯑꯩꯈꯣꯏꯕꯨ ꯑꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯤ ꯍꯥꯏꯕꯗ ꯆꯤꯟꯐꯥꯊꯃꯛ ꯄꯨꯔꯒ ꯄꯔꯤꯈ꯭ꯌꯥ ꯋꯥꯡꯅ ꯐꯥꯎꯔꯛꯄ ꯃꯥꯜꯍꯟꯕ ꯉꯝꯕ ꯑꯉꯥꯡꯗꯨꯒꯤ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯊꯣꯛꯂꯔꯣꯏ꯫